Heatwave na France, Belgium Amasung Netherlands da Meeyoi lising ahunga charted Rom Sihankhre. Haukiba thada Europe senba thungna sabagi chang wangkhalakkibaga loinana France, Netherlands Amasung Belgium da sikiba migi masing lising ahunga charted Rom yaukhre haina authorities singna phongdorpaga loinana heatwave makha na sihalakpagi oithokpasu lei hairi. Akhang ahi singna phonglokibada mamang thagi kundagi kunnipan fawda Europe ta heatwave ki chaitheng chawna pikhi hairi. Heatwave asina Europe pumbagi power generation da akaiba thohan kibada natana infrastructure singda mangan takhan ki amadi haksel gi thabak thoram singda su khudong cha tabakaya mayuk nahan ki hairi. Sabagi chang khangwang wangkhalakliba ase ainga sagi khal kairakpanani haina scientist singna phongdokhi. June kundagi kunnipan fawagi manungda thokiba heatwave na France ta Meeyoi lising aniga kunga manga hena sihanki hairi. Sikiba mising asi ayambana chahi nifu manga gi mathakta leiba Meeyoi ngaktani haina France ki health minister Stephanie Risna local television da phongdorakre. Belgium da so June tarani pandagi June kunmapan fawagi manungda heatwave na Meeyoi lising amaga chani Rom Sihankhre amasung Netherlands na Meeyoi chanipan ga marfu hena sikhi hairi.